ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ SRK ꯒꯤ ꯃꯇꯥꯡꯗ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ SRK ꯒꯤ ꯃꯇꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯕꯣꯂꯤꯋꯨꯗꯀꯤ ꯕꯥꯗꯁꯥꯍꯅ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯁꯥꯔꯨꯛ ꯈꯥꯟꯕꯨ ꯀꯅꯥꯅ ꯈꯪꯗꯕ ꯂꯩꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯌꯥꯝꯅ ꯀꯤꯡ ꯈꯥꯟ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯁꯤ ꯋꯥꯔꯜꯗ ꯔꯤꯆꯦꯁ ꯑꯦꯛꯇꯔꯒꯤ ꯃꯅꯨꯡꯗꯁꯨ ꯆꯜꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥꯔꯨꯛ ꯈꯥꯟꯒꯤ ꯋꯥꯔꯤꯅꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯃꯥꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯒꯤ ꯃꯇꯥꯡꯗ ꯂꯤꯖꯒꯗꯕꯅꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯑꯗꯣꯝꯁꯨ ꯁꯥꯔꯨꯛꯀꯤ ꯐꯦꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯅꯕꯒꯤꯗꯃꯛꯇꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯤ ꯁꯥꯔꯨꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯛꯅꯦꯝꯗꯤ ꯀꯤꯡ ꯈꯥꯟ ꯑꯃꯗꯤ SRK ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯁꯤꯅꯤ ꯃꯍꯥꯛꯁꯤ 1965ꯀꯤ 2 ꯅꯕꯦꯝꯕꯔꯗ ꯗꯦꯜꯂꯤ ꯏꯟꯗꯤꯌꯥꯗ ꯄꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯁꯤ ꯑꯦꯛꯇꯔ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯃꯣꯗꯦꯜ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯆꯍꯤ ꯅꯧꯔꯤꯉꯩ ꯃꯥꯒꯤ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯗꯨ ꯀꯦꯟꯁꯔ ꯅꯥꯔꯒ ꯂꯩꯈꯤꯗꯕꯅꯤ ꯁꯥꯔꯨꯛ ꯈꯥꯟꯒꯤ ꯃꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯃꯈꯣꯡꯅ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝꯗꯨꯒꯤ ꯃꯥꯒꯤ ꯃꯄꯥ ꯗꯦꯜꯂꯤꯗ ꯃꯈꯣꯡꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯈꯥꯟ ꯑꯕꯗꯨꯜ ꯒꯐꯔ ꯈꯥꯟꯒ ꯄꯨꯟꯗꯨꯅ ꯏꯟꯗꯤꯌꯥ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯃꯅꯤ ꯁꯥꯔꯨꯛ ꯈꯥꯟꯒꯤ ꯃꯄꯨ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯑꯥꯔꯃꯤꯗ ꯃꯦꯖꯔ ꯑꯣꯏꯔꯝꯈꯤ ꯃꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯐꯤल्म ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯃꯄꯥ ꯇꯥꯖ ꯃꯍꯃꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯀꯣꯏꯕ ꯂꯥꯛꯈꯤ ꯇꯟꯖꯥꯗꯨꯗ ꯀꯥꯔ ꯑꯃꯅ ꯗ꯭राइवर ꯊꯦꯡꯒꯥꯏꯈꯤ ꯐꯥꯇꯤꯃꯥ ꯋꯥꯟꯊꯔꯛꯈꯤꯔꯝꯃꯤ ꯇꯥꯖ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯧꯔꯒ ꯅꯨꯄꯤꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤ ꯐꯥꯇꯤꯃꯥ ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯈꯤ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯖꯅ ꯏ ꯐꯥꯎꯕꯗ ꯄꯤꯈꯤꯕꯅꯤ ꯅꯨꯄꯤꯗꯨ ꯂꯦꯞꯇꯤꯐ ꯐꯥꯇꯤꯃꯥ ꯈꯥꯟ ꯀꯧꯏ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜꯁꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯇꯥꯖꯅ ꯐꯥꯇꯤꯃꯥꯕꯨ ꯀꯣꯂꯦꯖꯇ ꯊꯥꯗꯕꯤꯔꯝꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯕꯤꯈꯤ ꯃꯍꯥꯛꯅ ꯇꯞꯅ ꯐꯥꯇꯤꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ ꯂꯣꯏꯅꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯐꯥꯇꯤꯃꯥꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤꯒ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯗꯦ ꯐꯥꯇꯤꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯥꯒꯤ ꯏꯃꯨꯡꯅꯁꯨ ꯀꯣꯟꯅ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯇꯥꯈꯤ ꯁꯥꯔꯨꯛꯅ ꯀꯨꯝꯂꯛꯈꯤꯕ ꯐꯤल्मꯁꯤꯡꯒꯤ ꯐꯤल्म 8ꯗ ꯔꯥꯍꯨꯜ ꯀꯧꯕ ꯀꯦꯔꯦꯛꯇꯔ ꯉꯥꯛꯇ ꯁꯥꯈꯤ ꯃꯍꯥꯛꯅ ꯐꯤल्म 6ꯇ ꯚꯤꯂꯦꯟ ꯁꯥꯈ꯭ꯔꯦ ꯐꯤल्म 13 ꯃꯨꯛꯅ ꯃꯍꯥꯛꯁꯤ ꯁꯤꯈꯤꯕ ꯁꯥꯈꯤ ꯃꯍꯥꯛ ꯍꯤꯟꯗꯤ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯝꯕ ꯉꯥꯡꯕ ꯉꯝꯂꯝꯗꯕ ꯑꯃꯅꯤ ꯑꯗꯨꯕु ꯃꯥꯒꯤ ꯃꯃꯥꯅ ꯍꯤꯟꯗꯤꯗ ꯃꯔꯛꯇ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯧꯗꯕ ꯅꯠꯇꯦ ꯑꯗꯨꯕु ꯃꯥꯒꯤ ꯃꯃꯥꯅ ꯍꯤꯟꯗꯤꯗ ꯃꯥꯛ ꯋꯥꯡꯅ ꯂꯥꯛꯎ ꯅꯪꯅ ꯃꯥꯛ ꯋꯥꯡꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯨꯚꯤ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤ ꯊꯤꯌꯦꯇꯔꯗꯁꯨ ꯆꯍꯤꯗꯨꯃꯗꯤ ꯃꯥꯒꯤ ꯃꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯁꯤ ꯍꯤꯟꯗꯤ ꯁꯕꯖꯦꯛꯅ ꯑꯣꯏꯈꯤ ꯃꯌꯥꯝꯅ ꯊꯥꯖꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯇꯤꯀꯦꯠ ꯐꯝꯗꯨꯅꯁꯨ ꯌꯦꯡꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯐꯝꯃꯒ ꯌꯦꯡꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯑꯃꯗꯤ ꯐꯅꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯃꯍꯥꯛꯁꯤ ꯇꯨꯝꯂꯝꯗꯥꯏꯗ ꯑꯥꯏꯔꯟ ꯐꯖꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯖꯥꯃꯥꯁꯇꯣ ꯂꯤꯠꯂꯒ ꯇꯨꯝꯃꯦꯕ ꯃꯁꯤꯒꯤ ꯃꯔꯝ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯈꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯪꯗ ꯀꯅꯥ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯅ ꯍꯥꯏꯈꯤꯕꯅꯤ 1984ꯗ ꯃꯥꯒꯤ ꯃꯄꯥ ꯂꯩꯈꯤꯗꯦ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯥꯁꯨ ꯆꯍꯤ 16 ꯁꯨꯗ꯭ꯔꯤꯉꯩ ꯂꯩꯈꯤꯗꯦ ꯃꯥꯒꯤ ꯃꯃꯥꯅ ꯈꯟꯖꯔꯝꯈꯤ ꯃꯥꯒꯤ ꯃꯆꯥꯁꯦ ꯆꯥꯎꯔꯒ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯣꯏꯕꯁꯨ ꯉꯝꯈꯤ SRK ꯒꯤ ꯁ꯭ꯇꯗꯤꯒꯤ ꯍꯧꯔꯛꯄꯗ ꯗꯦꯜꯂꯤꯒꯤ ꯁꯦꯟꯠ ꯀꯂꯝꯕꯁ ꯁ꯭ꯀꯨꯜꯗꯒꯤ ꯇꯝꯂꯛꯈꯤ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯣꯀꯤ ꯐꯨꯠꯕꯣꯜ ꯑꯃꯗꯤ ꯀ꯭रिꯀꯦꯠ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏꯅ ꯍꯥꯏꯕꯗ ꯃꯍꯥꯛꯁꯤ ꯌꯥꯝ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞꯅꯁꯨ ꯃꯍꯥꯛꯄꯨ ꯃꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯂꯥꯏꯔꯤꯛꯀꯤ ꯂꯝꯗ ꯃꯍꯥꯛ ꯁ꯭ꯀꯨꯂꯤꯡ ꯂꯣꯏꯔꯒ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯟꯁꯔꯥꯖ ꯀꯣꯂꯦꯖꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯈꯤ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯖꯝꯂꯥ ꯃꯤꯅꯤꯌꯥ ꯏꯁꯂꯥꯃꯤꯌꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯀꯣꯛ ꯆꯪꯖꯗꯦ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯃꯥꯗꯁꯨ ꯇꯝꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯦꯛꯇꯤꯡ ꯀꯦꯔꯤꯌꯔꯕꯨ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯔꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤ ꯑꯗꯨꯒ ꯚꯦꯔꯤ ꯖꯣꯟꯗꯒꯤ ꯑꯦꯛꯇꯤꯡ ꯇꯝꯖꯈꯤ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯍꯧꯔꯛꯄꯁꯤ ꯁꯦꯟꯆꯨꯔꯦꯜ
Dildaria episode 3 dagi hawrakibani adubu masidagi ka hena kanaba phangkide matungda movie amaka julaki mamingna Fauzi masidagi su ka hena mangonda khangna bahabududi oikide movie amasulaki mamingna Diwana movie si Diwana movie si lakpadagi di box office ta mai chatki super hit movie ama oiba ngamjaki atop super hit movie oiba khara haiba taragadi kuch kuch hota hai Devdas Dil to pagal hai Dilwale Dulhaniya le jayenge Badshah hariba movie sing simyam na yam pamna khiba amadi box office ta fau khiba movie ni movie miyam sidagi mahak po hen hena miyam na pamna ba khangna bahawraki mahaki production company amasulay mamengna Dream Unlimited ko magi ahanpa production oina movie fir bhi dil hai Hindustani haribasi puthorakibane adubu movie si flop chatki Hey Ram haiba movie su thalaki masida pajaba result kaya ama ubu phangkide adubu mahak ninghanadi makatana film puthoraki Asoka hariba movie si tholaki masida average result ubu phangjaki makatana magi production mamingda sindoktuna Red Chillies Entertainment haiduna thonkibani magi anova production company dugi oina super hit oigiba movie kaya ama release tawraki maraktuda Mehuna su amani movie si lakpaga miyam na yam na pam na yengnaki makatana Swades Om Santi Om Ravne Banadi Jori My Name is Khan Don 2 Chennai Express Dilwale Zero Pathan Jawan haibana chingba movie singsi super hit amadi average result phangkiba movie ngaktani mahakna magi journey lakpada movie kaya ama kumki mahakna kari kari award phangki bahaba du sumayam khamginasi SRK di tongan ba category da award makhal kaya am phange 2005 ta mahaki Indian cinema da contribution thambagi damakta Padma Shri gi mana phangki 2K8 2K5 hariba jahi singsida mahakna movie My Name is Khan Chakde Fatte Mohabbatte Don tu na chingba movie sing sigi damakta best actor gi mana phangki best villain award su movie Anjam gi damakta phangki 1993 da Diwana gi damakta best male debut award su phangki Stardust Award for Actor of the Year Best Anchor Global University Award Best Actor in Leading Role Most Serious Actor on Interest atay atopa award kaya masu phangjakre haujik ammo ka mahake family gi matang da khangminasi mamang da so haijakre magi mapagi maming Tas Muhammad Khan kawi magi mamagi maming na Latif Fatima magi nupi gi maming na mayam na su hena khangbire Gauri Khan magi mache gi maming na Sahnaz magi macha sure Sohana Abram amadi Aryan Khan haujik mahaki income gi matang da amuk khangminasi mahak SRK movie amagi kung magidamakta 50 dagina 60 crore tali masida natana mahak ki brand endorsement gi mamal na 22 crore ni habadi brand amagi product so tawba ads tawbuduni masida natana mahak na 950 crore gi investment su tawi masida gi su hen ba kaya ni madudagi su kana ba kaya ama laibani IPL na chingba lik kaya dagi su paisa kaya ama tali mahaki network ki matang da mu haiba targadi 2024 gi oina mahaki network si 62,090 crore dagina henba adugumba oi mahaki yum gi matang da mu haiba targadi mahaki oina Mumbai da pak chawraba yum amalai yum de da facilities mayam amasulai ndugi mamal na 50 crore oi yum dugi maming su mahak na mannat haiduna tholi Mumbai da natana Alibag kaktasu magi yum lay mafam da magi family punna holiday celebrate tawba chatle madugi price na 150 crores ni magi Dubai da London da sulay makoy gi mamal na 150 crore gi mathakta loina leiba ngaktani magi car collection gi haba darga de mahaksi car collection tawba si amna pamjai number 1 da Rolls Royce haidera haidera kang dejo 7 crores maman na aduga number 2 da na Hyundai gi Creta maman na 17 lakhs number 3 da Mitsubishi Pajero mamal na 25 lakhs number 4 da Audi A6 magi mamal na 1 crore 57 lakhs ni sikang nate BMW i8 Toyota Land Cruiser Vanity van sigi mamal na 4 crore ni masidai sida magi shooting gi matam da seasonaba ub phangani magi car sing crore natana lakh ki mathakta leiba ngakta oi masini magi maramda samlappa akoina haiba targadi mayamna Shahrukh Khan gi matang sida akoi gi chitha hoba lerga so dum comment mention to biro ena so mayamna pibirakpa comment do sungsoi soidana pasake comment pa basudum nungai aduna comment dum pibiro to da bu negative oba comment pibirakanu
ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯗꯨꯅꯤ ꯌꯦꯡꯅꯤꯡꯕ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯌꯦꯡꯅꯤꯡꯗꯕ ꯃꯤꯅ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯈꯣꯕ ꯑꯇꯝꯅꯅ ꯌꯦꯡꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯌꯦꯡꯕꯤꯅꯤꯡꯕ ꯀꯥꯡꯕꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟꯠꯁꯨ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯩꯅ ꯑꯗꯨꯝ ꯄꯥꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯉꯣꯟꯗꯁꯨ ꯀꯃꯦꯟ ꯄꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯤ ꯋꯥꯔꯤ ꯄꯨꯔꯒ ꯂꯥꯛꯆꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ